Akashvani Imphal Wahengbam Rajesh na pau pajari anbada maruiba pau marfu manga suba nupila ningsing thoram Manipur amasung Manipuri mapanda ngasi paksana pangthok nakre Mukhyamantri Nongthomam Biren Singh na hairi Rajesh da hauji tholiba irang sarkar na warisin purakna honariba asida miyangi mateng tangai phade Kendra Sarkar ki Fisheries Mantraloy na ngami singi yaipanaba pirakliba scheme singi kudong saba Rajesh ki ngami sing na lawnanaba Rajesh ki Fisheries Director na hairi Joram People's Movement ki Lok Sabha Sadasya Richard Balam ngaina 0 hour ki matamda Manipur irang loisinaba sarkar ki puning chingchingkre amasung Pradhan Mantri Ujwala Yojana 2.0 ki makhada English ani kulumdoi kunmari dagi lising ani kunmanga kuntaruk phawba chak thonaba gas ki connection koti ama lakh humpu pikre Nupilal Numit Manipur ngasi mapung phana pangthok naki marfu manga suba Nupilal gi mapung oiba thoram Rajya Sarkar na sinduna Nupilal Memorial Complex Imphal amasung GP Women's College ta pangthok ki Mukhyamantri Nongthomam Biren Singh na luchingduna Nupilal Memorial Complex ta Nupilal gi thauna phabi ima singi maphamda haikat leikat tamki Tungda GP Women's College ki Central Hall da pangthoba thoram da wangang bada Mukhyamantri Nongthomam Biren Singh na hai Kumja lising chamapan chup na mari amasung lising chamapan kuntra mapan da British loilam laingak sing na chathakiba aranba singi mayokta thauna pharabi ima sing na khongjang changsing kiba adubu ningsing duna chahi kudingi thauram asi pangthok tuna lakli Mukhyamantri na haik thokdok asiga loinana sahi tarek khuntakpada Manipuri nupi singna thauna fana laukiba thokdang sing ningsing pham toi Manghai Rajesh ki miyambu asoengam thoktanaba yauna tongan ba hiram singda nupi singna thauna phana loriba thodang busu thagat ingai ni nupi singna kala sanskriti sana khonaba samas ki oba thabak thoram sing senmitlon amasung imung munungi oba thabak thoram singda achoba thodang loduna lakli Mukhyamantri na hai nupi singi su nomba amadi kathokpa asibu khangduna Rajya Sarkar na nupi singi oiba yaiba taurang scheme ima nongthang leima yaiba taurang scheme hongdoktuna chahi nipugi mathakta leiba thabak phangdaba nupi singda selgi mateng oina thagi lupa chamanga piri Siri Biren hai lamdamasigi semilonda nupi singna loriba thodang yengduna Rajya sigi jila ayambada ima kaithel sing sare masida natana naha oiba sanaroi singda matik chaba training phangnanaba selgi tengbang piri Rajesh da hausi oiribi irangi matangda Mukhyamantri hai Kendra amasung Rajya Sarkar na matam chupagi oiba waroisin ama puraknaba kanna honari adumoinamak masigi waroisin puraknaba honaba haibasi matam changani mangnai Rajya Sarkar na Central Force singa loinana leimakong army camp tagi mangkiba Laisram Kamal Babu gi langla langjin khangnaba kanna honari Rajya sigi police station tarukta amuk hana apaspa thamjilapagi matangda Siri Biren hai Rajya Sarkar na Kendra Sarkar da hairiba police station sing astegi apaspa lokthokpinaba haijakre Rajesh da santi amasung tangdu leitaba puraknaba Sarkar na honariba asida miyamgi mateng yamnamak tangai phade Manipuri nation dal seliba mariba nimba ihur mazati bu shijobi ihur aduga maramdam bu shijobi aki baleitaba aduga makogi thona aduga lekoi ngasi upila military singa guide is how ki baduna parama werga ngasi miron de lakan miroda makoi na sadam balambi maramdam bi namakta kathok namba nambi du oyenma ki lambi du sadam nabi kwenye ngasi sera shutawis Tungda Nupilal Memorial Association ki drama party na sanaba Nupilal drama utki ngasi ki thoramadu da Mantri Singh MLA Singh Chief Secretary Security Advisor Civil amasung police ki makok thongba official Singh saruk yaki Numinasiga mari lena Imphal yauna tongan ba jila sing ngasi ayu angan bada Nupilal ningsing lamjel amasung ningsing thoram pangthoki Asangi hozai yauna Manipuri wang bada leba Manipuri sing na khundaba mafam kya dasu ngasi Nupilal numit ningsing thoram pangthok nagi Manipur People's Party na sinduna numit asi dol asi conference hall da pangthoki all Manipur nupi marup Thawal district na ju numit asi pangthoki Jiribam jila da Nupilal numit observation committee Jiribam na sinduna Jiri ima maira paibi apun bulub Jimpal gi hold numit asi palan tauram pangthoki Nupilal ningsing thoram ima lemerel apun bulub amasung nupi samas churachanpur na sinduna Kwakta Sericulture Training Institute da leiba prefabricated house da pangthoki Nupilal numika mari lenana kaksing kaithela leiba Irabot Park ta Jananeta Irabot ningsing lup kaksing na sinduna maira katpagi thoram pangthoki
Assam gi Hojaida Nupilal Mitam ama MLA Arun Kumar na Maikum Hangdokre Patriotic Writers Forum Manipur amadi Manipuri Women's Literary Cultural Organization sinduna ngasi Assam gi Hojai gi Gobindpur Mitei Khunghangda Nupilal Nising Thoram Pangthoki Thoram maduda MLA na Mitam madu Hangdokhibani. Lifesavers Manipur State Level Nupilal Ningsing Lamjel Organizing Committee HDFC Bank Sayol Foundation Manipur State Scouts Union amasung IRCS Imphal West na punna sinduna nomagi aba idan tawgi thoram ama Singjamai Supermarket Complex ngasi pangthokre thoram adu myo yangkai henbana idan tawki pawgi maraktana break ama Adongi unsada adongi pangal lamadi fazaba saktamgi mami tari adubu anam kanba uring chathatpa natraga chahi yam khalakpagi khudam sing ulaklabadi akhang ahi tanaba mathau taragi adongi unsa masa phana leihannaba personalized treatment tahi toi singthoiraba senior consultant dermatologist Dr. Karam Lokendro ga unabiyu consultation gi pungfam di leibak pokpa sagol senamadi thangja nungthil pung ani makai dagi manga makai fawba appointment kitamak 6909390666 ta call tobiyu Babina Hospital Sajiwa Jail Road lakpiyu update amadi haksel gi pautak singidamak social media da aikhoibu follow tobiyu Babina Hospital, where hope meets compassion. Tabiriba Pawasi Akasbani Imphal Digini. Kendra Sarkar gi Fisheries Mantraloy Animal Husbandry and Dairying Makada Raija gi Fishery Bibagna National Fisheries Development Board Hyderabad ka punna sinduna ngami singyoba outreach campaign ama Lamphel Patalaiba Directorate of Fisheries ta ngasi pangthokre. Campaign asi pangthokpagi maroiba pandamdi Kendra Sarkar gi Fisheries Bibagna ngami singidama paikhatliba tongan ba yaifa tharang singi scheme sing khanghanbani. Thauramadu Raija asigi jila singdegi lakpa ngami marphu henbana saruk yaki. Thauramadu mari lenana wangang mada Raija gi Fisheries Director Haisnam Balkrishna Singh na hai atai Raija singdegi nga pusilakpa hantanaba amasung masida senpham ka hena sading toriba asi hantanaba demand toriba amasung supply toribigi marakta leiriba khetnaba adu mengkhatnabagi pandamda Thauramasi pangthokpani manghai nga marang kaina puthoknaba hotnabada ngami singna Kendra Sarkar na pithariba scheme singi khudongchaba lownaba hotnagadabani ngasigi thauram aduda tongan ba mioi kyana wangangki Kamjong Jilagi Sadong the Pangthokadriba Manipur Indigenous Peoples Cultural Exchange Festival Gidamak Raijigi Manipur State Transport Miam Chathok Sin Taunaba Gidamak Gari Ani Tharang Togduna Thamle Hairi Hayeng Amasung Hangsit Pangthokadriba Festival Asiga Mari Lenana Imphal Degi Sadong Amasung Sadong Degi Imphal Tamna Busing Asi Siengani Bus Asi Imphal Gi Moirang Khomdaleba MST Complex Degi Ayuk Pung Taret Amasung Pung Nipanda Lamthagani Hairi Numinini Sathagadaba Festival asi Manipur United by Diversity haiba hiramda Indigenous Peoples Forum Manipurna Raijigi Tourism Bibaki Makada Shinbani Hagdopagi Thoramda Hayeng Mukhyamantri Nongthomam Biren Singh Mantri Singh MLA Singh Saruk Yagani Mathang sahida pangthokadriba class 10 gi exam gi form fill up ki matam lepkhrabasu Board of Secondary Education Manipur gi kamachari singna pen down strike tawkibana mairoi singi maming amadi pokpagi tang semtok senjin tawbada chauna khudong sadaba mayoknari haina All Manipur Recognized Private School Welfare Association Imphal Manipur na hairi cherola mada association asigi secretary na hai board ki office asi matam kuina thabak sudana laikhrabadi mairoi singda natana laibak asida amangmak ama oirakpa yai marabaduna thokliba wathok asi atu matamda waroisin purang na bahona biu haina association asina hairi RKCS Birth Centenary Celebration Committee Sahitya Thokwangluk Imphal na sinduna talk program amasung sereng pabagi thoram ama kaisamthong Imphal da leba RKCS Art Gallery da ngasi pangthokre thoram asi RKCS ki sahi sama suba mapok kumon ga mari lenana pangthokpani Swast Bharat Abhiyan ki saruk ama oina Assam Rifles na Chandel Jila gi Kengjoi Subdivision da Swasthata Pakhwara gi thoram pangthokre thoram masi pangthokpagi maroiba pandamdi luna na lainaba amasung akoibi phibam luna na thamnabgi matangda khunja singda bahap tahanbani campaign aduda khunja chama humpu hembana saruyaki amasung mapam aduda u chara sing thaki Akasbani Imphal digi pau tabiri
Joram People's Movement JPM की Lok Sabha Sadasya Richard Nahari Lok Sabha ngasi Manipur की irang loisinabagi matangda wapam kya pukhakre Lok Sabha की zero hour की matamda Manipur की irang asigi mapamda matangda wapam kya pukhaladuna Sri Richard Nahai irang asina mioi chani hena leikidre Bangladesh Myanmar amasung Manipur की lanjener pa mioi kya Mizoram da changjapam logduna leiri Kendra Sarkarna Sababati Oiduna Kanglup Anigi Luchimba Singh Wari Sananaba Honagadabani Wari Sanaba Aduda Rastrapati Sasanbu Oigera Luchimba Sinba Separate Administration Nongmai Kapa Lepana Singbagi Wapam Singh Kanaba Yai Mangnai Irang Asina Marum Oiduna Laikidraba Mio Singh Amasung Soktuna Ladiba Mio Singh da Sarkarna Keti Puron Pinaba Honagadabani Sri Richard Hai Karigumba Irang Lepandrabadi Ishona Sembi de Batang Laba Punchi Kayamarum Makhatana Manki Gadagi Haibagi Haibadu Kangbangamde Karigi Damakta Mio Bakayagi Punsi Mangalibano Haina Hangladuna Masi Irang Asibu Loisinaba Taurang Lokatpa Tangai Pade To the central government is to act as a facilitator upon the two community leaders under the chairmanship of the central government. Let them sit in one table, discuss, negotiate many things they can talk about. PR, change of leadership, separate administration, ceasefire, compensation to the families whose loved ones are dead, compensation to the wounded persons, and many, many more other things. If we do not stop this, we don't know how many more lives will be lost. God made life so precious. Why unnecessarily just taking the lives of others? We should find a measure to stop all this. Thank you. Sarkar Nahiri, Pradhan Mantri Ujwala Yojana 2.0 की मकादा इंग लिसिंगनी कुलमदोई कुनमरी दगी लिसिंगनी कुनमंगा कुंतरुक फावबा चाक थोनबा गैस की कनेक्शन कोटी यम लाख उम्फू पीखरे लोक सभा दा अईब वारोल पीरदना केंद्र की पेट्रोलियम अमसुंग नेचुरल गैस की राज्य मंत्री सुरेश गोपी नाई सरकारना इंग लिसिंगनी कुनमंगा कुंतरुक फावबदा फंगनबा थमकिबा पांदम अदु चही असिगी जुलाई दा यौबा ngamkhre सरकार की थौसिल असिना लेबाक असिदा ग्यासना चाक थोंबगी मिसिंग चादा हुमफुनिथोय हेंगतले मांगनाई उज्वाला स्कीम असि लिसिंगनी तरातरुकी मे थादा हौदोखिबनी अहानबा फेसदा मियोय कोटी निपानदा ग्यास की कनेक्शन पीनबा थमकिबा पांदम अदु इंग लिसिंगनी तरामापनगी सेप्टेम्बरदा फंगबा ngamखि राज्य सभा की मिफम चरांगनबा मरक्ता ngasi nongmagi oina yaithoki birodi amasung treasury gi marakta adani group amasung america da base toba George Soros Foundation gi matangda awai akhum taunaki sabagi mifam ahan bigi oina yaithokloba matung nungthil pung anita ba matamda amuk hanna phambada sabagi chairman Jagdeep Dhankar na sabagi thabak thoram sing makhata na chathana ba honabada Janata Dal S ki sadasya SD Devegorana chairman gi mathakta thajadabagi motion thangapagi damak birodibu hunduna ngangki birodi dol singna sabagi mifam chathaba yahanaba honagadabani haina mahangna phongdoki birodi luchingba Malik Arjun Khargena chairman Jagdeep Dhankar bu michang mikhai naine haina maral siki haujik chanabagi paw Khangembam James tagi Ahanba state level SDPO Chingtham Anand Kumar Memorial Veteran Football Tournament ngasi loisinkhre YDCCML amasung Southern Imphal Cultural Organization na sinduna Imphal West ki habam marak Khangembam laikai gi Siko Club ta sinduna pangthokkiba habam marak Khangembam laikai gi Siko Club ta pangthokpa tournament asigi ngasi loisinbagi thoramda Mukhyamantri Nongthamam Biren saruk yakhi thoram aduda wangang bada Mukhyamantri na hai leikidraba Chingtham Anand Kumar lebak asigi damak mathwai katkiba mioini mahak mathok tawringai da narco terrorist sing na hatkibani thoram duka mari lenana exhibition match amasu pangthokki ngasigi thoram aduda mantri sing amadi MLA sing saruk yakhi Chhattisgarh da pangthokliba kunmapan suba senior women national football championship for Rajmata Jijavai trophy lising ani kunmari kunmanga da ngasi sanakiba match ta Manipur na Maharashtra bu panjil taruk amada maithipa pikre Manipur gi Dangmai Grace N Priyanka H Sili amadi A Rozana goal sing adu chankibani Manipur gi mathangi match lakdiba nomaijing numit ta Orissa ga sanagani amaromda Humdranipan suba Santos Trophy final round da tha asi gi taramari dagi Telangana gi Hyderabad ta hauragani final round da yauna bagi damak Manipur gi Santos Trophy team ngasi Imphal thadokre Brahmapur Nahabam basketball ground da chathariba kunmari suba state senior basketball championship for men and women lising ani kunmari gi ngasi sanakiba match ta CDC Sagolban na
Saint Jeberbu Panjil Humdranipan Yankai Mangada Maitiba Pikre. Atopa match Amada MLYVA na YOSC Bu Panjil Humdramari Kuntranipan Toikre. Tournament asigi Basketball Federation of India gi meeting Makada Manipur Basketball Association na sinduna pangtukni. MNCA Plate Cricket Tournament ki ngasi sanakiba match ta YWC Patsoina Thau Thangway Banbu wicket tarukta maithiba pikre. Ngasi sanakiba match amada NCA Ningthokongna YPICUC Lalambungbu run chamaga humpunipan da maithiba pikre. Atupa match amada El Lilongna KSAC Kudingpokpu wicket tareta maithiba piki. Rajesh Thagachari James Aroibada Maroiba Pau Yankai Marpu mga suba nupila ningsing thorom Manipur amasung Manipur gi mapanda ngasi paksa na pangthokre. Mukhyamantri Nongthoman Biren Singh na hai Raja sida thokliba irang sarkar na warusin purang na bahonariba asida miyangi mateng tangai phade. Kendra sarkar gi Fisheries Mantraloy na ngami sing yai phana pilaklaba scheme singi kudong saba Raja sigi ngami sing na longnaba Raja gi Fisheries Director na hairi. Joram People's Movement gi Lok Sabha Sataja Richard na zero hour gi matamda Manipur gi irang loisin na sarkar gi puning chingchingkre amasung Pradhan Mantri Ujwala Yojana 2.0 gi makhada English ngani kulum doi kunmari degi lisingani kunmanga kontrol phawa chak thonba gas ki connection koti ama lakh humpu pikre Paulo jare